인가 손날이죠. 시대는 마마에 소리. 거의 인고가 로인 톰메세. 라치를 많이 더럼. 밑에. nga 가서 lấy à chứ bộ tôi lại 신기한 하부를 시작. 왜? 아, 신기하네. 더 이상 사야지. 회래력도 부담 cái bây tính tôi đi before and after mà học kia. 이 부크리가 받아 왜 실래? 부리디 받은 동안에? 다행히 나봐. 우대 간. Kami video the lives. Dito. À xui cả rồi. Đúng ba. Đừng nướng cái này chứ. Đừng nướng lá cho nó lắm đấy. Đừng nướng. À xui giờ đây cho là đi mai rồi cứ cho tôi làm tin này, bọn này xin được chụp bung cả đấy. Đừng nướng lá. 야, 저 그래. 깜짝. 또. 예. 이싱 톰에 보고 아우던 인증 뭐. 혹시 거기 내력 불랍도 내봐도 이싱 톰에 오지. 또 이싱어. 이싱 구야함지. 두레인 바다락보다기네. 역시 마마는 nga 징보다 nga 아버니 깔래 얌티 녹닝요. 미시도 저도 인증 에라 둥둥라. 이싱이도 연자 웅서붕 나이드래요. 아, 기를 하는 거. 아이 또 오! 맞는 거. ai qua đây tiệt yes mi ala buklom da kasalaga inching na buzi yona ba male ai cái tung quan đó. Khoang cái gì đó. Adu ai nó bule adi batun do. ai lâu rồi à Mà tao lấy phong rồi đúng vậy lâu. mi na ri khara le phan do no ngai jo Ni cái yung apa ra thế? Ai đi. À thì làm gì đó lại. Làm gì đến khai này đi. Thôi gì. Mấy cái yung apa đó. Khai đi. Ni khai đi. ka nong phone to sulaga na khidang tat khare mi lo ja khare ya ame mi mani yeng na ram ja khare hale mo ka na zu loi re Nó không có ông chú chân. Cái cam phao rồi kìa. Sao cái gì cái khoang đó. à lắc rồi sinh thùng mà để in chỉnh đó đi nè khỏi mi ha nga cả lối trong phố kia đó ăn nó luôn
ꯑꯩꯒꯤ ꯇꯣꯡꯒꯣꯟꯗꯣ ꯇꯣꯡꯒꯣꯟꯗꯣ ꯂꯧꯅ ꯐꯅꯤ ꯁꯤꯗꯤ ꯍꯣꯏ ꯉꯥ ꯁꯣꯡꯒꯣꯟ ꯌꯨꯝꯒꯤ ꯂꯧꯊꯣꯛꯇꯣꯏꯗꯨꯒ ꯊꯥꯗꯣꯛꯅꯤ ꯐꯔꯦꯅ ꯑꯩꯈꯣꯏ ꯁꯤ ꯄꯣꯁ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯑꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯁꯤ ꯑꯩ ꯄꯣꯠ ꯂꯧꯔꯨꯒꯦ ꯑꯝꯇ ꯋꯥꯡꯖꯤꯡ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥ ꯍꯣꯏ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯇꯨ ꯂꯨꯕꯩ ꯆꯥꯡꯁꯦ ꯌꯥꯗꯕꯅꯤꯅ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒ ꯂꯣꯏ ꯆꯦꯟꯊꯔꯦ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯋꯥꯡꯈꯠꯂꯛꯏꯕ꯭ꯔꯥ ꯇꯧꯕ ꯃꯥꯜꯂꯦ ꯏꯁꯤꯡꯁꯦ ꯋꯥꯡꯈꯠꯂꯛꯄ ꯃꯥꯜꯂꯦ ꯁꯤ ꯑꯣꯛꯀꯤ ꯃꯀꯣꯟ ꯊꯨꯝꯃꯝꯗꯕꯅꯦ ꯉꯁꯥꯏ ꯋꯥꯏ ꯗꯤ ꯏꯁꯤꯡ ꯋꯥꯡꯈꯠꯂꯛꯄ ꯃꯥꯜꯂꯦ ꯈꯤꯇꯪ ꯑꯁꯤ ꯑꯣꯛ ꯃꯀꯣꯟꯁꯦ ꯊꯨꯝꯈ꯭ꯔꯦ ꯁꯣꯝ ꯃꯃꯥꯡ ꯈꯔ ꯇꯞꯊꯔꯒꯗꯤ ꯏꯁꯤꯡꯁꯦ ꯅꯪ ꯉꯁꯥꯏ ꯋꯥ ꯈꯔ ꯉꯥꯡꯉꯝꯃ ꯃꯤꯗꯩꯗꯤ ꯅꯪ ꯆꯠ ꯄꯪꯅꯝꯗ ꯅꯝꯃꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯅꯦ ꯀꯔꯤꯒꯤꯅꯣ ꯄꯪꯅꯝꯗ ꯅꯝꯃꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯅꯦ ꯄꯪꯅꯝꯗ ꯅꯝꯃꯣ ꯈꯪꯗꯦ ꯏꯁꯤꯡ ꯈꯔ ꯎꯠꯂꯣ ꯃꯤ ꯈꯔ ꯎꯠꯂꯣ ꯉꯥ ꯂꯥꯛꯑꯗꯤ ꯉꯥꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕꯗꯣ ꯎꯠꯂꯨꯀꯣ ꯃꯔꯨ ꯑꯣꯏꯕ ꯑꯩꯗꯤ ꯂꯣꯏ ꯊꯨꯝ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ 이씨 와래 시도래 또 ꯄꯣꯠ ꯃꯌꯥꯝꯗꯣ ꯉꯣꯡ ꯊꯥꯡꯀꯠꯂꯦ ꯑꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕꯅꯤꯅ ꯀꯌꯥꯝ ꯆꯥꯎꯕ ꯈꯤꯇꯪ ꯑꯌꯨꯛ ꯉꯥꯔꯣ ꯅꯠꯇꯦꯗ ꯑꯌꯨꯛ ꯉꯥꯗꯤ ꯂꯛꯇ꯭ꯔꯤꯗ ꯐꯕꯨꯡꯉꯥꯒꯨꯝꯕ ꯎꯀꯥꯕꯤꯒꯨꯝꯕꯗꯪ ꯂꯩ ꯃꯈꯥꯗ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯈꯥ ꯆꯦꯜꯂꯝꯅꯤ ꯁꯣꯔꯣꯛꯁꯤꯗ ꯊꯥꯁꯤ ꯂꯩꯕ ꯁꯣꯔꯣꯛꯁꯤ ꯋꯥꯒꯗ꯭ꯔꯥ ꯇꯧꯅ ꯃꯤ ꯑꯥ ꯁꯣꯔꯣꯛ ꯊꯥꯅꯩꯁꯤꯗꯤ ꯊꯥꯎ ꯀꯩꯅꯣ ꯄꯥꯛꯅ ꯊꯥꯔꯤ ꯑꯣꯏꯅꯤ ꯊꯥꯒꯦ ꯁꯣꯔꯣꯛ ꯁꯨꯃꯥꯏꯅ ꯌꯥꯔ ꯊꯥꯕ ꯋꯥꯅꯤꯗ ꯊꯣꯝꯃꯛꯄꯗꯣ ꯑꯩꯅ ꯏꯁꯤꯡ ꯆꯦꯜꯂꯦꯗꯤ ꯍꯥꯏꯁꯦ ꯁꯥꯔꯅ ꯁꯤ ꯁꯦꯟꯅꯧꯅ ꯀꯟꯅ ꯍꯥꯏꯔꯝꯕꯅꯦ ꯏꯕꯦꯝꯃꯁꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯇꯧꯔꯤꯔꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯇꯧꯅꯤꯡꯉꯦ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯝꯇꯪ ꯆꯠꯁꯦ ꯍꯥ sida ngã lakne pukiri chongkhalaktoine Jayari bro kai badi natte hayo da padhabani haye asom kano da awang lom da mathang chelen ai do thongan no thingeba ko thongan no thingasu yadreba awang lom de loi lakreba phone section view ko ya yo ne thar kano ha ai mu lakhi na ha khangde mi ai u de da nang gi
ꯅꯝꯕꯤꯔꯛꯇꯕꯅꯦ ꯑꯩꯈꯣꯏꯗꯣ ꯃꯤ ꯀꯅꯥꯝ ꯌꯦꯡꯗꯦꯗ ꯃꯃꯥꯡꯒꯤ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯗꯣ ꯀꯅꯥꯝ ꯆꯦꯠ ꯅꯝꯕꯤꯔꯛꯇꯦ ꯃꯤ ꯑꯃ ꯂꯩꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯇꯥꯅꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯣꯏ ꯂꯧꯕ꯭ꯔꯥ ꯂꯧꯕ꯭ꯔꯥ ꯅ ꯏꯁꯤꯡ ꯇꯨꯔꯦꯟ ꯄꯥꯊꯔꯛꯄꯒꯤ ꯏꯁꯤꯡ ꯊꯨꯝꯃꯦꯕ ꯑꯩꯈꯣꯏ ꯁꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯂꯩꯔꯛ ꯏꯟ ꯁꯣꯜꯂꯤꯅꯦ ꯁꯤ ꯇꯨꯡꯒꯣꯟ ꯄꯨꯔꯛꯑꯦ ꯉꯥ ꯑꯆꯧꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯈꯪꯗꯕꯩ ꯁꯤ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯕꯣꯇꯜ ꯉꯥ ꯈꯔꯗꯤ ꯂꯩꯑꯦ ꯌꯦꯡꯒꯦꯔꯥ ꯉꯥ ꯈꯔꯗꯤ ꯂꯩꯑꯦ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯥꯗꯁꯨ ꯃꯤ ꯏꯟ ꯆꯤꯡꯅꯔꯤꯌꯦ ꯎꯗ꯭ꯔꯦ ꯀꯦꯃꯦꯔꯥꯅ ꯉꯁꯥꯏ ꯋꯥꯏꯗꯤ ꯅꯝꯕꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯁ ꯏꯁꯤꯡ ꯈꯨꯆꯦꯟꯁꯦ ꯍꯣꯏ ꯖꯃꯨꯛ ꯆꯦꯟꯊꯕꯤꯅꯦ ꯉꯥ ꯑꯃꯅꯤ ꯐꯥꯔꯦ ꯑꯩꯗꯤ ꯊꯥꯕꯗ ꯉꯥꯏꯔꯤ ꯑꯩ ꯊꯧꯕꯥꯜ ꯆꯠꯂꯨꯕ ꯊꯧꯕꯥꯜ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯂꯩ ꯉꯝꯗꯕ ꯀꯅꯥ ꯈꯪꯉꯩꯗꯤ ꯌꯧꯔꯣ ꯌꯥꯎꯗꯦ ꯀꯩꯁꯨ ꯅꯠꯇꯕ ꯖꯦꯠꯇ ꯌꯥꯎꯔꯝꯅꯤ ꯍꯣꯏ ꯑꯁ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯡ ꯆꯣꯡꯕꯗꯨ ꯌꯦꯡ ꯅꯨꯡꯉꯥꯏꯌꯦ ꯑꯁꯤ ꯕꯥꯇꯤꯟꯗ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯃꯥꯏꯒꯤ ꯕꯥꯇꯤꯟꯁꯤꯅ ꯅꯩꯗ꯭ꯔꯣ ꯈ꯭ꯋꯥꯡꯗ ꯍꯦꯛꯇ ꯀꯤꯔ ꯇꯧꯕꯤꯅꯦ ꯈ꯭ꯋꯥꯡꯗ ꯍꯦꯛꯇ ꯀꯤꯔ ꯑꯁꯣꯝꯗꯅ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯁꯣꯝꯗꯅ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯃꯥꯜꯂꯦ ꯖꯒꯥ ꯀꯔꯤ ꯀꯩꯕ ꯂꯥꯡꯒꯣꯡꯁꯦ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯃꯥꯜꯂꯦ ꯁꯣꯝꯗ ꯏꯁꯤꯡꯁꯦ 인천더래 fazeye ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯦ ꯑꯗꯨꯗꯤ fazeye ꯑꯁꯤ ꯇꯨꯡꯒꯣꯟꯗꯤ ꯍꯥꯞꯈ꯭ꯔꯦ 이싱제 ꯃꯇꯧ ꯃꯥꯟꯗꯕ ꯋꯥꯅꯦ ꯌꯥꯝ ꯊꯤꯅ ꯂꯨꯒ꯭ꯔꯖꯥꯠꯅꯦ ꯑꯩꯈꯣꯏꯁꯦ ꯂꯨꯕ ꯍꯥꯏꯗꯣ ꯀꯔꯤ ꯂꯣꯟꯗꯥꯗ ꯍꯩꯇ꯭ꯔꯦ ꯁꯣꯔꯣꯛ ꯊꯨꯝꯕꯁꯤꯗ ꯏꯟ ꯁꯣꯜꯂꯤꯅꯦ ꯃꯥꯏ ꯒꯦꯠꯇ ꯂꯦꯞꯅ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯒꯦꯠꯇꯨꯕꯨꯗꯤ ꯀꯔꯤ ꯂꯩꯕꯥꯛ ꯈꯔ ꯇꯧꯔꯒ ꯊꯣꯟꯖꯤꯟꯈ꯭ꯔꯦꯕ ꯉꯁꯥꯏ ꯏꯁꯤꯡꯗꯣ ꯍꯦꯟꯅ ꯆꯥꯎꯔꯛꯑꯁꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯒꯦꯠꯇ ꯁꯣꯟꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯊꯣꯔꯒ ꯁꯣꯜꯂꯤꯅꯦ ꯕꯕꯥꯒ ꯑꯩꯅꯦ ꯑꯗꯩ ꯅꯦꯅꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯝꯇꯪ ꯂꯩꯕꯥꯛ ꯊꯣꯟꯕꯁꯤꯗꯤ ꯏꯁꯤꯡꯗꯣ ꯑꯗꯨꯗꯣ ꯌꯨꯝ ꯌꯧꯅ ꯆꯦꯟꯁꯤꯜꯂꯛꯑꯅꯦꯅ ꯑꯁꯣꯝꯒꯤ ꯃꯤꯁꯦ ꯍꯪꯉꯨꯁꯤꯔꯥ ꯆꯦꯠꯇ ꯑꯝꯇ ꯃꯌꯥꯝ ꯀꯃꯥꯏꯅ ꯉꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ ꯆꯦꯠꯇ ꯃꯦꯁꯦꯖ ꯑꯃꯐꯥꯎ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯄꯨꯄꯨꯗꯣ ꯌꯨꯝ ꯄꯨꯁꯤꯟꯕꯩ ꯋꯥꯅꯦ ꯉꯥ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ
ꯉꯥ ꯌꯥꯎꯔꯛꯇꯕꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯣꯏ ꯁꯤꯒꯤꯁꯦ ꯉꯥ ꯀꯌꯥꯝ ꯐꯥꯅꯔꯖꯥꯠꯅꯣ ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯃꯣꯏ ꯑꯁꯥꯏ ꯃꯤ ꯃꯌꯥꯝ ꯂꯛꯑꯦ ꯕꯥꯇꯤꯟꯁꯤꯁꯨ ꯀꯌꯥꯝ ꯊꯅꯝꯃꯒꯦ ꯕꯥꯇꯤꯟ ꯑꯍꯥꯡꯕꯩ ꯀꯣꯏꯕ ꯆꯠ ꯂꯩꯔꯦꯃꯤ ꯍꯥꯟꯅ ꯉꯥ ꯍꯥꯞꯅꯔꯝꯕꯩ 이신게 우씨 또 와예 라이브 스트림 생각하던 그거 하에 뭐 저기다 오네 그러니까 이 그룹 여기다 왜 사이지대 사이즈가 그룹 여기다 왜 lu kumbaga sanarimi oi ha la sing đâu rồi mama in mà ra cái này đi thôi ui ê kia nơi cái đâu vậy ui mà chơi cái khả năng ra này nhà kem pha ra ghê tiền giờ ghê ha làm gì vậy wow ngà rồi gì đấy con này nè phải in cho này làm sao mà rồi ngà đi cái hả bà ha ồ vậy chị thi có thằng gái đấy ngà thì phải dân đôi pha này đấy cái nó ngà gì ngà mày là đây nó phải dân pha đây mày chắc phần ngoài xin mày là buộc được sẽ nở vợ thông cả này in số nở vợ ai mang thâu đi đấy đi phao tán nha không được như mày ra in gạo em phải drink này cái mà chỉ mi phan này mình chỉ thao cái cái nào cái mà sung cái cho ai khu đang cái cái sang vậy ô cái pha đó vậy được cái nó sẽ cái gì nè ha cây nào in mà sao hay à ôi nó mày double hồi nào rồi in là sao vừa mà sao giờ in là sao vừa mà sao đấy cái hồi nào rồi mà mày hôm nay bị đấy in một số là bao co in ama tên là tên mang đầu đôi bây giờ anh đi hùng nè cái thao đấy nó sao gì nè thôi à yêu được cái gì nó sai phần này mà chỗ chỗ lắc khăm nè mà sao gì nè xoay giờ cái thao đuôi rồi nè 저거 시다 이제 나죠 thôi tôi giống thị sinh
ꯁꯤꯗ ꯊꯥꯗꯣꯏ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯥꯕ ꯍꯩꯔꯔꯣꯏ ꯇꯥꯗ꯭ꯔꯦ ꯂꯥꯛꯄ ꯑꯃ ꯂꯥꯛꯑꯦ ꯉꯥ ꯂꯥꯛꯑꯦ ꯃꯃꯥꯏ ꯐꯦꯁ ꯔꯤꯚ꯭ꯌꯨꯁꯤꯁꯨ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯐꯦꯁ ꯔꯤꯚ꯭ꯌू ꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯦ ꯑꯗꯨꯝ ꯁꯦ ꯑꯝꯇ ꯌꯦꯡꯉꯣꯏ ꯇꯧꯔꯤꯁꯦ ꯁꯣꯝ ꯈꯨꯠ ꯅꯥꯝꯃꯅ ꯏꯟꯁꯦ ꯄꯥꯔꯦ ꯅꯥꯝꯃꯁꯤꯅ ꯁꯦ ꯏꯟ ꯑꯅꯤꯁꯨ ꯇꯧꯏꯖꯣ ꯉꯥꯏꯈꯣ ꯅꯪ ꯉꯥ ꯂꯛꯑꯒꯗꯤ ꯀꯔꯝꯕ ꯈꯨꯠꯅ ꯉꯥꯗꯣ ꯂꯧꯁꯤꯟꯗꯣꯏꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯁꯣꯜꯂꯦꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯊꯝꯃꯦꯗꯅ ꯈꯣꯡ ꯅꯦꯠꯂꯦꯗꯅ ꯈꯣꯡ ꯅꯥꯝꯃꯅ ꯁꯣꯝꯗ ꯇꯧꯔꯦꯗꯅ ꯁꯨꯃꯥꯏꯅ ꯌꯥꯏꯅꯦ ꯅꯪꯒꯤ ꯃꯦꯊꯠꯁꯤꯁꯨ ꯀꯥꯡ ꯃꯌꯥꯝꯅꯁꯨ ꯂꯣꯏꯔꯦ ꯑꯁ ꯅꯪ ꯀꯥꯡꯅ ꯑꯣꯝꯃꯦ ꯋꯥꯄꯟ ꯃꯔꯛ ꯑꯣꯏꯕꯩ ꯁꯣꯔꯣꯛꯇꯗꯤ ꯑꯁ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯥꯎꯕꯗꯗꯤ ꯁꯣꯔꯣꯛꯁꯤꯗꯤ ꯁꯨꯃꯥꯏꯅꯁꯨ ꯆꯥꯎꯗꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤ ꯈꯤꯇꯪ ꯄꯥꯊꯕꯗꯣ ꯉꯥꯁꯦ ꯁꯣꯔꯣꯛꯁꯤꯗ ꯑꯌꯣ ꯉꯥꯁꯦ ꯆꯦꯟꯊꯔꯛꯑꯦ ꯁꯤ ꯃꯐꯝꯁꯤꯗ ꯑꯃ ꯊꯥꯔꯦ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯍꯧꯔꯛꯄꯩꯁꯤꯗ ꯑꯃ ꯊꯥꯔꯦ ꯏꯟ ꯑꯅꯤ ꯊꯥꯕ ꯑꯩꯅ ꯃꯗꯨꯗ ꯅꯛꯄ ꯑꯌꯣꯛ ꯉꯥ ꯃꯌꯥꯝꯁꯤ ꯄꯨꯈ꯭ꯔꯤ ꯄꯥꯊꯔꯛꯄꯩ ꯏꯁꯤꯡꯁꯦ ꯋꯥꯡꯈꯠꯂꯛꯄ ꯅꯦꯝꯊꯔꯛꯄꯩ ꯇꯧꯗꯒꯩ ꯆꯥꯡ ꯑꯝꯗ ꯑꯗꯨꯝ ꯆꯦꯜꯂꯤꯌꯦ ꯄꯟ ꯊꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦ ꯇꯨꯔꯦꯟ ꯄꯥꯗ ꯍꯥꯏꯕꯗꯣ ꯑꯣ ꯃꯣꯏ ꯉꯁꯥꯏ ꯗꯤꯁꯤꯕꯤ ꯊꯥꯏꯅꯒ ꯇꯧꯅꯈꯤꯕꯅꯦ ꯉꯥꯗꯤ ꯉꯁꯥꯏꯅ ꯆꯦꯟꯊ ꯂꯣꯏꯔꯝꯃꯅꯤꯗ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯔꯛꯄꯗꯨꯗ ꯑꯗꯨ ꯅꯪ ꯂꯩꯔꯝꯃꯗꯤ ꯅꯪꯅꯦ ꯐꯥꯔꯁꯇꯅꯤ ꯏꯟ ꯄꯨꯊꯣꯛꯇꯣꯔꯤꯕꯁꯦ ꯉꯥꯁꯦ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯣ ꯃꯥ ꯂꯣꯏ ꯆꯦꯜꯂꯝꯃꯅꯤ ꯂꯧꯕꯨꯛꯇ ꯂꯣꯏ ꯄꯥꯏꯊꯔꯝꯃꯅꯤꯗ ꯂꯥꯛꯇ꯭ꯔꯦ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯏꯟ ꯁꯣꯜꯂꯤꯕꯅꯤ ꯃꯌꯥꯝ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝꯒꯤ ꯇꯥꯏꯇꯜꯁꯦ ꯑꯣꯟꯊꯣꯛꯁꯤꯔꯥ ꯇꯥꯏꯇꯜ ꯊꯥꯖꯜꯂꯣ ꯇꯥꯏꯇꯜꯗꯨ ꯂꯧꯕꯨꯛ ꯊꯨꯝꯃꯤ ꯀꯥꯏꯅ ꯇꯧꯋꯤ ꯑꯗꯨꯏ ꯃꯍꯨꯠꯇꯅꯦ ꯂꯧꯕꯨꯛ ꯊꯨꯝꯃꯦ ꯍꯥꯏꯔꯗꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯏꯟ ꯆꯤꯡꯕ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯔꯁꯨ ꯁꯠ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯣꯏ ꯀꯥꯏꯗꯅ ꯁꯦꯝꯗꯣꯛꯇꯣꯔꯤꯕꯁꯤꯕꯨ ꯐꯤꯕꯝ ꯂꯩꯗꯨꯗꯤ ꯅꯠꯇꯦ ꯁꯦꯝꯗꯣꯛꯐꯝꯁꯦ ꯑꯣ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝ ꯃꯅꯨꯡꯗꯗꯤ ꯁꯦꯝ ꯌꯥꯗꯕ ꯃꯥꯜꯂꯦꯍꯦ ꯑꯇꯣꯞꯄꯗꯒꯤ ꯁꯦꯝ ꯌꯥꯅꯤ ꯀꯥꯡ ꯂꯣꯏꯔꯦ ꯅꯩꯗ꯭ꯔꯥ ꯑꯩ ꯑꯗꯨꯝ ꯆꯤꯡꯈꯠꯂ ꯌꯦꯡꯒꯦ ꯑꯝꯇ ꯑꯩ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯋꯣꯏꯕ ꯌꯥꯎꯔꯝꯃꯦ ꯍꯥ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯉꯈꯥ ꯃꯆꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯁ ꯑꯩ ꯑꯃꯨꯛ ꯅꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯎꯗ꯭ꯔꯦ ꯑꯌꯣꯛ ꯉꯥꯒ ꯂꯛꯈꯤꯗ ꯃꯤ ꯂꯣꯏ ꯊꯥ ꯂꯣꯏꯈ꯭ꯔꯦ ꯍꯤꯡꯒꯣꯜ ꯃꯣꯏꯁꯤ ꯇꯨꯡꯍꯟꯕꯤꯒ ꯌꯥꯝ ꯂꯩꯕꯅꯤ ꯂꯣꯏ ꯅꯥꯟꯊꯣꯛꯑꯝꯃꯅꯤ ꯍꯤꯡꯒꯣꯟꯗ ꯏꯁꯤꯡꯁꯦ ꯍꯟꯊꯔꯀꯥꯟꯗ ꯍꯤꯡꯒꯣꯜꯗ ꯉꯥꯒ ꯇꯣꯡ ꯂꯩꯔꯝꯃꯕ ꯁꯣꯂꯣꯅꯦ ꯉꯥꯜꯂꯛꯀꯅꯤꯅꯦ ꯀꯃꯥꯏꯅ ꯆꯤꯡꯈꯠꯇꯣꯏꯅꯣ ꯁꯤꯕꯣ ꯃꯥꯗꯤ ꯏꯟꯒ ꯁꯣꯟꯕ ꯍꯩꯖꯗꯝꯅꯤ ꯂꯛꯇꯦꯗ ꯑꯗꯨꯕꯨ ꯂꯥꯛꯂꯛꯈꯤꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯑꯌꯣꯛ ꯉꯥꯗꯨꯅꯤ ꯉꯥꯏꯔꯤꯁꯦ ꯂꯛꯂꯛꯈꯤꯅꯤꯒꯤ ꯑꯁꯥꯗ ꯑꯗꯨꯗꯤ ꯃꯤꯒꯤ ꯏꯟꯒ ꯆꯤꯡꯉꯦ ꯕꯕꯥ ꯃꯤꯒꯤ ꯏꯟꯒ ꯆꯤꯡꯉꯦ ꯏꯟ ꯆꯤꯡꯕ ꯅꯠꯇꯦ ꯃꯣꯏ ꯃꯐꯝ ꯍꯣꯡꯕꯅꯤꯅꯦ ꯃꯇꯥꯎ ꯏꯟ ꯆꯤꯡꯉꯤꯅꯦ ꯂꯥꯛꯑꯣ ꯉꯥꯏꯔꯛꯑꯦ ꯅꯪꯒꯤꯁꯨ ꯏꯟ ꯑꯆꯧꯕ ꯂꯩꯗꯥꯏꯅꯦ ꯅꯣꯏꯒꯤ ꯅꯛꯑꯦ
ꯑꯁꯤ ꯊꯣꯡꯒꯥꯟ ꯑꯁꯤꯒꯤ ꯏꯪꯗꯣꯝ ꯆꯥꯅ ꯂꯦꯞꯄꯤꯁꯦ ꯎꯝ ꯑꯁꯤꯒꯤꯗꯩꯗ ꯁꯨꯃꯥꯏꯅ ꯌꯨꯡꯖꯜꯂ ꯊꯥꯕꯗꯣ ꯉꯥ ꯌꯥꯝ ꯑꯣꯜꯍꯧꯕꯅꯦꯕ ꯑꯥ ꯑꯩꯅ ꯁꯤ ꯃꯆꯥꯗꯤ ꯊꯝꯕꯗꯤ ꯑꯗꯥꯏꯗ ꯌꯥꯏꯌꯦ ꯑꯗꯨꯗ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯂ ꯁꯣꯟꯕ ꯌꯥꯔꯔꯣꯏꯗꯅ ꯌꯨꯝ ꯑꯣ ꯊꯝꯐꯝ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯅꯍꯥꯟꯋꯥꯏ ꯑꯣꯏꯔꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯁꯣꯟ ꯌꯥꯕ ꯑꯁꯤ ꯏꯁꯤꯡ ꯑꯃ ꯆꯦꯟꯊꯔꯤꯁꯦ ꯑꯁꯤꯁꯨ ꯂꯛꯀꯗꯧ ꯃꯥꯟꯕ ꯑꯩ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯗꯣ ꯁꯤꯒꯤ ꯑꯃ ꯆꯦꯟꯊꯔꯤꯁꯦ ꯏꯁꯤꯡ ꯆꯦꯟꯊꯐꯝꯁꯦ ꯉꯥ ꯂꯛꯀꯅꯤꯅ ꯀꯦꯃꯦꯔꯥꯗ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯄꯥꯊꯣꯔꯛꯄꯗꯣ ꯎꯝ ꯑꯗꯨ ꯃꯄꯥꯗꯣ ꯑꯃꯨꯛ ꯂꯛꯀꯗꯣꯏꯅꯤ ꯏꯁꯤꯡ ꯑꯔꯨꯕꯒ ꯑꯅꯩꯕꯒ ꯌꯥꯟꯁꯤꯟꯅꯕ ꯖꯒꯥꯗꯣ ꯎꯝ ꯑꯗꯨ ꯏꯟ ꯊꯝ ꯉꯥꯄ꯭ꯔꯨꯝ ꯑꯃ ꯂꯩꯔꯦ ꯉꯥꯄ꯭ꯔꯨꯝ ꯑꯧ ꯀꯥꯏꯅꯣ ꯃꯆꯥꯅꯦ ꯑꯁꯤ ꯑꯁꯥꯡꯕꯁꯤꯔꯣ ꯑꯧ ꯉꯥꯄ꯭ꯔꯨꯝ ꯃꯆꯥꯅꯦ ꯑꯣ ꯉꯥꯏꯈꯣ ꯑꯁꯤꯗꯤ ꯈꯤꯇꯪ ꯀꯩꯗꯧꯅꯗꯣꯏꯅꯣ ꯉꯥꯄ꯭ꯔꯨꯝꯕꯁꯦ ꯍꯣꯏ ꯈꯔ ꯆꯥꯎꯕ ꯑꯣꯏꯔꯝꯃꯗꯤ ꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁꯣꯜꯂꯨ ꯌꯦꯡꯒꯦ ꯅꯪꯒꯤ ꯏꯟ ꯃꯆꯥꯗꯣ ꯃꯌꯥꯏ ꯁꯦꯟꯇꯔꯗ ꯊꯥꯡꯒꯠꯂꯣ ꯆꯦꯞꯄꯒ ꯊꯥꯡꯒꯠꯀꯅꯣ ꯕꯦꯂꯦꯟꯁ ꯃꯥꯟꯅꯅ ꯊꯥꯡꯒꯠꯂꯣ ꯆꯦꯔꯪ ꯂꯛꯑꯦ ꯆꯦꯔꯪ ꯂꯛꯑꯦ ꯆꯦꯔꯪ ꯂꯛꯑꯦ ꯌꯦ ꯈꯔ ꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯄꯥꯛꯂꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯌꯨꯡꯖꯜꯂ ꯂꯛꯀꯗꯧꯅꯤ ꯂꯛꯑꯦ ꯂꯛꯑꯕꯣ ꯑꯣ ꯁꯤ ꯂꯛꯑꯦ ꯁꯤ ꯂꯛꯑꯦ ꯃꯤꯅ ꯂꯣꯡ ꯄꯥꯏꯅꯩꯌꯦ ꯑꯩꯁꯨ ꯂꯣꯛꯇꯥꯛ ꯄꯥꯏ ꯆꯠꯂꯤꯅꯦ ꯃꯤꯅ ꯂꯣꯡ ꯄꯥꯏꯕꯗ ꯂꯣꯛꯇꯥꯛ ꯄꯥꯏ ꯆꯠꯈ꯭ꯔꯕꯅꯤ ꯑꯌꯣꯛ ꯉꯥ ꯆꯦꯟꯊꯔꯛꯄꯗꯣ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯦ ꯄꯥꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯂꯧꯕꯨꯛ ꯄꯨꯈ꯭ꯔꯤ ꯑꯁꯦꯡꯕ ꯑꯆꯧꯕꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯉꯥ ꯑꯆꯧ ꯑꯆꯧꯕꯗꯤ ꯂꯩꯕ ꯋꯥꯅꯦ ꯂꯩꯍꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯁꯣꯜꯂꯨꯕꯗ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯃꯆꯥ ꯂꯛꯂꯛꯏꯗꯨꯅꯤ ꯂꯩꯌꯦꯕ ꯄꯥꯊꯣꯔꯛꯑꯗꯤ ꯁꯣꯏꯗꯅ ꯏꯁꯤꯡ ꯑꯅꯧꯕ ꯄꯥꯝꯕꯒꯤ ꯑꯌꯣꯛ ꯉꯥ ꯂꯥꯛꯀꯅꯦꯕ ꯍꯟꯊꯔꯕꯣ ꯑꯗꯨꯗꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯈꯤ ꯐꯅꯤꯅꯦ ꯑꯣ ꯇꯥꯕꯁꯤꯗꯤ ꯇꯧꯋꯣ ꯅꯪ ꯊꯝꯃꯣ ꯏꯟ ꯃꯆꯥꯁꯦ ꯁꯦ ꯅꯥꯟꯊꯨꯅꯤ ꯅꯪ ꯇꯧ ꯑꯁꯤ ꯍꯩꯇꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯅꯨꯡꯒꯤ ꯏꯁꯤꯡ ꯑꯔꯨꯕꯒ ꯑꯅꯩꯕꯒꯗꯣ ꯑꯗꯨꯗ ꯀꯩꯝ ꯂꯛꯀꯗꯧꯕ ꯌꯥꯎꯗꯦ ꯊꯥꯔꯣ ꯍꯥꯏꯕ ꯑꯩ ꯍꯩꯇꯤ ꯑꯗꯨꯏ ꯅꯪꯉꯣꯟꯗ ꯇꯧꯍꯜꯂꯤꯅꯦ ꯆꯩꯅ ꯇꯦꯔꯤ ꯅꯪ ꯏꯪꯀꯣ ꯁꯦꯝꯍꯟꯗꯣꯏꯗꯣ ꯃꯃꯥꯅ ꯑꯁ ꯀꯔꯤ ꯏꯟ ꯈꯨꯊꯥ ꯅꯪꯒꯤꯗꯨꯕꯨ ꯑꯁ ꯌꯣꯝꯄꯥꯛꯅ ꯒꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯟꯁꯦ ꯌꯣꯝꯄꯥꯛꯅ ꯅꯝꯁꯤꯜꯂꯦ ꯅꯩꯕꯩ ꯋꯥꯅꯦ ꯌꯥꯏ 30 ꯃꯤꯅꯤꯠꯁꯃꯨꯛ ꯈꯛꯇꯪ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯒꯦ ꯇꯧꯕꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯦ ꯕꯕꯥꯅ ꯏꯟꯒ ꯃꯨꯛꯅꯥ ꯁꯥꯟꯅꯔꯒ